Imphal East ki Khul mari Tainabada Leiba Chingi Chingkhongda Karamba Furupkino Khangdaba Meeoi ama Sakhangdabasingna Hatlamle Kuki Militant Singna Kanto Sabal Nongmei Kapsillakhre Chief Minister Amasung Mahakki Communal Politician Singna Army bu Apangba Siroidabani Haiduna Tonganba administration ki demand Taksilladuna Surasanpur nupi singna protest tawkhre Yum kai sing mayhoglang pok thorok labasu Haiduna Miyam gi mihut kharade fire insurance policy sing yauna re Bunker taruk thugai ke Nongmei ama maru chama ga tara amasung wireless set ama phagat ke Imphal East district ke Lamlai police station dagi khanong sup lomda supnata ki kilometer tare lomda maklapna na takhel kharasom sanjenbam kangu chingjil khul mari gi tainafam da leiba takhel ge yalam ching haina Khangdaba pangwang wang daba duga sangtak toba Chingi Chingkhongda da Meeoi ama masak Khangdaba Meeoi kharana puraklaga Nongmei na kaptuna Hatlamle Hairi Thogdok asi khunjasingna ngarang nungthil pung 4:30 khara helakpada mafam asida Nongmei round ani kapagi makhol takhibadage kari karamba thogdoksing thoklibano haiduna sangsinduna koithi thirubada mafam asida Meeoi ama laiba ki sarukta Nongmei maruna panbaga loinana mit animaktasu tuna thangna yanbagi mafam leirambaga loinana mahaki haksangi manakta oi thangba mana kakthalaga tongana taduna leiramkhibani haire mahaki makhut animak tungbunaramme Meeoi asi kulai kuchune masapai wauthaunaba machuda sek chatpa khongrau asangba ama amasung masigi mathakta amuba machuge English mayekta 22 thaba hapen amasu selami aduga mahakna lilakpa oiramgani thajaba amuba machugi phurit aduna mamit pulambadage nantharaklaga leiramkhe oi thangba khuning thauda khudop ama sirambaga loinana mahakna tonglakhiba amuba machugi khongupsu mahaki haksangi manakta taramkhe Khunjasingna phongdorokpagi matungina mahakpo halamliba Meeoi sing aduna mahak atopa mafam amadagi faduna puraklaba matungda mafam asida Nongmei na kapaga loinana thangna yanduna halambo oigani haire thogdok asigi pau tabadage lamlai police ki team ama mafam asida changsilladuna case ama register tawduna lakhutkibaga loinana laikhidrabagi haksang thogdok thokpamda inquest tawkhre aduga maming matha khangdoklaga post mortem examination tawnabagi damak Jenems ki mokta puraktuna thamle haire Kuki Militant Singna Kanto Sabal Nongmei Kapsillakhre Mamang dasu hanjin Kuki Militant Singna Nongmei Kapsillakpadage Khul ngagliba khunjasingna su handuna khut thokna badage nakal anigi marakta misi mina fawba yawkhraba Imphal West amasung Kangpokpi district ki Tainabada leiriba Kanto Sabal Mitai Khulda Kuki Militant Singna Nongmei Kapsillakhre thogdok asi ngarang numidang pung 4 lom tarakpada thokibane Kanto Sabal gi khunjasingna phongdorokpagi matungin makhoi gi khultamna Nongmei kaptharakiba Kuki Militant Sing adu Singthak lomda leiba helsang khul lomdagi ne makhoina Nongmei kaplaktringagi mamangda khulladuda saba bunker singdagi angan bursars light sing hana kaptharakhe masigi matungda Nongmei round ahum mari Kanto Sabalgi khultamna kaptharakhibani haire adumoina makhoina Nongmei Kappa horakle haina khulngagliba khunjasinggi maikeidagi khudhanduna Nongmei kapkhide maramdi leimakhongda leiba 57 mountain division ge GOC gi maikeidagi khulngagliba khunjasingda Nongmei kapkano makhoinoina thengnagi haiduna Mamang thakta hairakpadage yanaba ama leikhe masigi matungina khulngagliba khunjasingna khuthandana kapkhidabani haire thogdok asigi matangda Kanto Sabalgi maira paibisingna leimakhonggi army singda Hanglubadadi Nongmei Kappa Natte Bambula Thabani Haina Khumlakhi haire maira paibisingna paukhum asida pendabaga loinana Nongmei kaplaba phawbada Bambula Thabani hairaglibase Kuki Militant sing saugatpagi thawongni hairaduna meter chama phawba lapnadana leiriba army singna Nongmei kapti hairaduna machin thirakpa yaningdi haire Misam miyam da hanjin sin thigadaba oirabade Manipur da leibiraganu haiba wafam su phongdorokhe Chief Minister amasung Mahakki Communal Politician Singna Army bu Apangba Siroidabani Haiduna Tonganba administration gi demand Taksilladuna Churasanpur da nupi singna protest tawkhre tha ahum phajilakadoroba Manipur gi kanglup masel gi lan asige maruoi ba haurakpham singgi manungda ma oiriba Churasanpur town ge tuibongda leiba lan asida leikhidraba Kuki jo Furupsinggi Meeoi pumnamaki maming matha amasung photo ga konana thetuna thamliba wall of remembrance ta district asigi tongan ba mafamdagi lakhibe nupi singna makhoigi phurumna India lengakta talakliba separate administration gi demand Taksilladuna wakat khongjang pangthokre bunker taruk thugai khe Nongmei ama maru chama ga tara amasung wireless set ama phagat khe Manipur police ki control room dage ngarang thoroki bacherol amada hauki ba pungkun marida mafam kharada Nongmei kapna bagi thogdok khara thokrabasu ayamba district singda Mahusagi pibam da leikhi hairakpaga loinana matam asigi manungda chinga masung tamge vulnerable area singda operation chathabada bunker taruk thugai khe Nongmei ama kapa yariba maru chama ga tara amasung
wireless set ama phagalakhi haire yum kaising mayhok langpok thoroklabasu haiduna miyamgi mihut kharade fire insurance policy sing yauna re me ahumgi nungthildagi hauraduna kuki phurumna konsiliba kanglupsingna Leiba asigi constitution gi makhada Manipur dagi separate administration pigadabani haibagi demand da sahi kaya lisang chinna leiminaraglaba mitei phurupto onsinduna chatharakpa lange awa saitheng phanglabasinggi manungdagi tampaki miyamna lan asibu lebananaba khamjinba ngamde amasung lan chatharagli sugi militant sing laksinba ngamde hairaduna chatharakiba protest singdagi miyamgi mihut oiriba singdasu onsinduna makhoigi yumkai sing maihok langpok tholakadra chingnavadagi mihut singgi manungdagi kharade fire insurance policy sing nahona na yauna re haire paw asina haibada miyamgi mihut oiriba singgi manungdagi handaki lan asi thoktriŋai gi mangoina na fire insurance policy sing yauna basu yawi adubo hanadagi yaurokhtaba singgi maraktagi kharade handaki lan asi thorakpadagi nahona na hairiba policy sing asida yaurokpani haire